भोट की मतमदा मियाम गे मिहुत ओइनिंग खरना थागलिबा लांगदगी नुपी सिंग नानथोकपा ngamlabadi खुनाय असिदा अहोंगबा याम लाकनी हाइने एमएलए एल रामेश्वर हाइक्रे नवंबर मरीदा सेव मणिपुर चेंज मणिपुर की खोंजे की सरुक अमो ओइना पेन डाउन स्ट्राइक तौगनी हाइरे सुनुसिफाइड साइंटिफिक ओइबा नेचुरल फार्मिंग ना केमिकल सिजनबा लौ पथाबदगी हेना पामनबा लौमी मसिंग हेंगलकले हाइरे अमसुंग कॉलेज द पुबा थामंग ngamloitaba demand laksinbagi mayokta kamakha pemton college ke teaching amadi non teaching staff singna wakat mifam phamkhre kurumjare Istv gi nimida pung mapan gi paw miyeng tabiri sing taramna oksari hojik ngasige maroiba paw sandong pizari all kyamgai nupi sakwa thorang lupke Nifumatoi Suba Foundation de Thoram Ibudo Kagemba Masa Ibungo Laibung Kiamgway de Pangtokre Thoram Aduda Kairao Kendri MLA Lorembam Ramesur Meitei All Kiamgway Nupi Sakwa Thorang Luki President Warangtem Sobita Amasung Masak Narbamiya Kiana Sarup Yaki Thoram Aduka Mari Lenina Kairao Assembly Constituency ge MLA Lorembam Ramesur Meitei na Manipur gi damakta nupi obisin ngasi fawa lawduna lakliba thaudang asi singthabada loiba nairoi hiram khudingda nupi singna asoba thaudang lawduna laklibani phongdoki mana makata na vote ki matamda kanagumba miyam gi mihut oiningba miyoi kharana thagliba lang asidagi nupi singa nanthokpa ngamlabadi khunai asida ahongba yamna lakani thamoi sengba afaba lusingba watpana lepak asi maning hallibani haiki Marubi atal level bang am chokhat pa ching leitam am chokhat pa palit am chokhat pa country me am le akhoi am tum watin son pibiram ni na Manipur akhoi masen ya tar ko afaba madik sabli da sing leitam da ngasi khomok option mangam de do imai ben sing na de ton ton isu ka mayam nang no pilan yor ba kangla de gi asample thom matam imai ben logi thodang akhoi oi akhoi Manipur thoki ba sudu su imai me sing log thodang mayam da akhoi Manipur miyam na madi pitri miyam na khangye asigi no na tar malem da khwaiden jawba ko industry Manipur da le yum khuding no bi khuding mak pai phi sar kan da imunu mayam ma thak pa phi sar kan da macha masu afaba MPS IPS ton am puthokpa sana khom lan puthokpa yaukre aduna akhoi Manipur gi marona nupi sing ima sing yam sing than nga woi aduga nupi sing na so bon me agi matam dai tar akhoi politics to sing gi haitar lang da thudana aseng ba mi tu khalaga di yamna nungai ba Manipur ma woi bada asoba thong logun ha bajima ai thamjage Thoramadu Saruk Yakiba All Kyamgway Nupi Sakwa Thorang Luki President Warangtem Sobitana Matam Amada Lamdam Asigi Ima Sing Lauramba Thogdang Asigi Nupi Obisingna Matok Tamba Matoktai Lamdam Asigi Damakta Ima Singna Honaba Yabasing Adumak Hona Kigani Haiki Maira Paibi Punamakta Aina Mayam the Hygienic Badi Aikoi Lekai Club na social service tawro tongan ba flat ki area la o tongan ba isu kuding magta aikoi Maira Paibi je saruk ya pham toi aikoi Maira Paibi hairaga mi khana saina ba khakta gi nate maram aduna Manipur da laibiri ba Maira Paibi kuding magna ai kairo lekai asida club da lairiba ibung pa puna maka khusam naraga lekai ma chakhotlan ba lekai ma chakhot pa haibadi khulladuma chakhotlani Manipur puna mak sit na luna na environment kan badasu aikoi gi Maira Paibi aikoi gi thodang lobase mathau tai November Marida Sep Manipur Science Manipur ki Khongjing Saruk Amo oina pen down strike tawragani haina All India Trade Union Congress Manipur State Committee ke General Secretary L Sotin Kumana Pawmi Singh da Phongdokre Iraba Baban da Pangthukiba Pawmi Singh unabada Sotin Kumana Makhata kibada strike asuna Manipur da free movement mapung fana sana halu Manipur ki oina lupa crore lising tara dagi tadaba special package pigadabani hojik yanadriba nakal ani ki marakta political dialogue tawnaraga warsun puru haiba demand sing togani haike Chengdaribu khudung tiba kaya se lomini sinmini suri wa nobi ba miyam ni masing yam na khud talaba parja miyam de khoi trade union sinmi singi masing na saruk hena yam na maram waraga khoi ngasigi sumba mifam masina makhata na maru oi ba demand khara free movement yahan gadabari hari ba men maru oi ba lambi singi se sathok sinda adu bu khulai pai ba kharana athing ba piraga khoi na madu da kiraga satpe ya handri PR Sarkar na amati center na kudak the free movement ya hana batabak se packet kada bani hai se ekoi gi maru obi demand wari sanadana tumin na naro da mateng pangse narkan da kuki lalo bu kamu sing da Bharat Sarkar na mateng pangse laga maitai lalo bu ka namdan na bugi thausen maduru yaroi wari sanaraga hujiki le pa ki oi film mayam sing se adu ma solution ama porona wi da bakta ekoi political dialogue to na kada bani
Sunu Sifaida scientific weba natural farming na chemical sizinaba lau pataptegi hena pamnaba lami masing hengalakle. Besamo district Sunu Sifai mayale kaida laiba Gokul cow based natural farming point na santi sanyung na semba house dinaduna Pau thaba lophamga chemical sizinaba lophamga sangdamnabada natural farming su sang tadre Gokul cow based natural farming point ki mapulasham Gokul Chandra amade Gokul Chandra ki matau tamliba lamu singna thamlapu wafam singi akhanaba paudam ama. Loktak ki phibam urubadagi achawa pollution tho leise lau pathap mayamna so called green revolution hainariba lau system lau pathap asidagi chemical hang marang khangdana na taisalakanda masi nitrate hoina lau khoiraba matungda sidagi porakwasina pollution tholakpa paturen ta taraga chairiba poison oiba tinhari tak pesticide herbicide aduga urea DAP mayam chaibadagi sidagi tholakwasina residual koi mana masing sida residue kharadi lehowa some toxic hingse masisi food chain gi kuthangda koi charubadagi aikhoida hena fattaba adumba ma lai haibase aina khangjarakpadagi longmi singda maru oina lau wiriba isin naw sing sida lau pathap chemical free oiba lau pathap ama tawragadi laiba pollution mayam health effect tawse khwaidagi hena chawne health effect tawse hoji ki khoigi chinjak sida lau pathap asida khwaidagi chawna masi oiba sigumba knowledge mayam je phangjarakpadagi aina natural farming si asida oina tawrage hena natural farming je hawani Natural farming ki maru oiba harsi jibamrata mahigi oiba harama ghana jibamrata mapangi oiba harama ani maksi santine sanyungne aduga gur edi sini angangbudo aduga besan somnagi chamjamba besan ne sina semba ngaktani aina haurakpa matamda ai sahi ahum guma subadagidi ai pothokse hengal eba magi kanose tongan ba longmi nipan ga punjhalakanda sangam amamam moige da su thahali uhali hojiksi handakse pari mari dani aina trial angam jari se mathang next year de ai pari taragi jike ai ke same longmi punna longmi tarani mathangi sahi dadi moina phari khangagadi moina sangam amamam marak tawrakpa tamda hectare tara dadi ai ngamgani haina khanjai natural farming gi se jiba mita gana jiba mita khoina chairi se asi hapadi tamna madi step by step laeba adon amu ani ruk chai gi bade madi sangna chatpanina sugumgi khudong chaba je khoida paisa do changdaba panganjuwa daba sugumdi khoina leina tina chen da process ko changjan jara puni indugo khoi si lepi biba ibai gukun chandra gi magi makhada mana namjing bira puni khoida hana di am khoi sa na very natural farming da changjan jara ga jo isana keno tawdrinina khatangdi khawang nai adu hawikta kib leitre moina chemical chairaga jo akoina chemical natraga jo as lamba tawnagi kai habe khon da thamoin dile phau lei Gokun Chandrana Sunu Sifaida asigumba natural farming je khodam oina taktona ai ju phare na khoju tawro haidana sandokliba ihau asima ekhoi Manipur miyam punamakna su khona magi matung in lakanda karamain taroga khoi natural farming gi lehauk sing je sembage santhi amadi sanyung sini angangba amadi beson taroga yam laina amadi yam tena sen sukchang changdana semba yaraba haribsing ase matau karamna sembage habdo khoina ju haribu mafam sida la kanda tamjara kanda tung in matangai phate habdu thamjage ranjan ningombango loina pawtamjariba ningthogam sana jabo mitai Sunu Sipai mayaleka Istv news Puba thangba ngamloidaba selge demand ka hena lapagi mayokta hyang thangdaleba kyamakya pyamton college ki teaching amade non teaching staff singna wakami pham kre wakami pham aduda mahiloi singda aki akhang pibigano mahiloi sang yokhasi mahiloi singda puba thangba ngamloidaba demand tobigano haina thaba play card sing season naki wakami pham gamari lenana saru yakiba singi maikedi ki fondorakpada college asile singani kunga mathoidegi edet warakpada ngairi bani edet college haibasi lenga na pirakpa senthang khara
pirakpa aduna college ki infrastructure semgatpa teaching amade non teaching staff singi tolop piba konana pirakpa nate college asigi staff sing amade committee ga tanaraga infrastructure phagatna ba khonabani NEP 2020 gi matung inna 8 semester chanarakpana department tara upgrade tawna bakan na khonaribani asigumba awaba kaya khangningai matam asida tongan tongan balup singna piba ngambagi wangmada demand toksilakli demand pide haiduna staff singda phone gi khuthangda kihenba kaya chatharakle asigumba akiba pibagi thawong asina maram oraga college asi salaiba ngamdabagi phibamda leire college asida mari lenaba singna makhatan awaba pibiganu awaba pibagi mahota college asina lamdam asigi mahiru singda mating leiba awama thaki mahi pina ba honariba asida sagat piyu haire अखोई कॉलेज की ओइबा अखोई नुंगाइतबा मयाम केनो के का लेसरगसु वारी वताई सानदुना कॉलेज ता अखी खंग तौहनजनिंगदे अमसुंग अखोई लेरिबा लार्जर टीचर कम्युनिटी अमसुंग नॉन टीचिंग कम्युनिटी की डेडिकेशन अमसुंग अखोई सेक्रीफाइस ना कॉलेज असी ngasi gi sigi level sida leiba oibani aduna कॉलेज असे फगत हनबा मतमदा मयाम की सहयोग लोइनमक चंगी अमसुंग एजुकेशनल इंस्टीट्यूट ता पीसफुल को एक्जिस्टेंस अमसंग लहनबा पामी अदुगा अखोइना हेना सरकार की सरकार दा खंगहनजनिंगबदी एडेड कॉलेज ओजरिबा अखोइ वाना लेजरिबा कॉलेज नि कॉलेज असिबु नोंग नत्र नोंगमा रेगुलराइज तौबिदुना ओजा सिंग अमसुंग छात्र सिंग दा अहेनबा ओइना ओजा सिंग दा स्टाफ सिंग दा इनोट पिबिबा हाइबा पोतो अखोइ सरकार दा सु पुनिंग चिंगसनजरी NEP 2020 sanaraba matungda Manipur gi onasu NEP 2020 gi ahanba base ki mahiroi sing 4 years honors and research course tamna ba Manipurenga ki Directorate of University and Higher Education na tholakiba order gi matung ina Moirang College ki onasu 7th amadi 8th semester gi honors and research ki admission tawkhraba mahiroi sing college asida makhata na adumak tamhangadabani karigumma tamhandrabadi Manipur da leiriba mahiroi lupsinga khusam maduna makhal makha kaya gi khongjang sangsilagani haina Moirang College ta 7 amadi 8th semester da honors and research taunaba admission tawkhraba mahiroi singna haide ngasi college asida pangthoba pamusing unaba amada college asigi Manipuri department ki mahiroi haisnam Argentina na NEP 2020 gi makhada Manipurenga ki Directorate of University and Higher Education gi director na sahi asigi July 19 da Manipur pumbagi college singi mahiroi sing haidiba 4 years honors and research ki admission taunaba order thoke haidiba order aduda Moirang College ki oina department raga mathoi order thokpada honors research ki oina Manipuri amadi mathematics loinana honors khaki oina English botany commerce statistics sociology BCI human rights food technology amadi home science department sing asi yaurake sahi asigi October 3 ta amuk director na annexer ama thoktuna hana thokiba Manipur pumbagi college singi order adudagi sumatagi college kun khaki oiba admission yaragani haina amuk order ama amuk tholake maduda Moirang College yaurak tabana hanna thokiba o department taraga mathoidegi loktholaga somnatagi Manipuri botany amadi zoology haidiba department ahum sikhaki oina admission tawnaba order aduda yaurokhi hairi thokiba order sing asina maram oraga admission tawnaba last date asi October gi tang taraga mathoida oibana college asigi honors and research togodaba mahiroi sing admission toba loikre aduga handaki tang kun asida amuk anoba order ama Directorate of University and Higher Education gi director na Manipur gi leiriba college singi 4 years honors and research tawnaba admission toba yaragani haina tholapo order da Moirang College yauraktre asigumba department ki firial baitaba ngayaki oiba warep loba manba thong kaya asina tungi yumbi semanaba education department asina chatharakli ba thong asina mahiru singda yauna wakal leita phom khangandaba charangnaba pokale department na mamangda thokibu order adugi matung ina Moirang College ta honors research tawnaba admission tawkhraba mahiru sing adumak college asida tawhangadabani kariguma college asigi mahiru singna thamliba wafam asimari leinaba department na thawoidaba tarabadi Manipur da leiriba mahiru lup singa kusam maduna makal makha khayagi khongjang sangsinanaba sem sare haike एडमिशन तौब लोख्रबा मतुंग सिदा हौजिक नहौनना अमु अक्टोबर 20 सिदा नोटिस अमुक थोकले मणिपुर पुंबगी कॉलेज मंगा खक्तंग अमुक खंगलए खंगलकलिबा कॉलेज मंगा अदुददी अखोय मोरांग कॉलेज असे सुंयाव यावरक्ट्रे हांग हाकी थोकपा डायरेक्टोरेट की नोटिस सिंगना छात्र सिंग असिबु जमम नहलगा दुम लेहले अरियपा अमत लैतबा हाक लेरगना नोटिस अमा थोकपा हाक लेरगना नोटिस अमा थोकपा रूल लैतबगी तातो तौबा असि थौंग असि यानिंगदे मोरांग कॉलेज असिदा 4 year क्रॉस ऑनर्स विद रिसर्च तमगनी हाइदुना एडमिशन तौखरबा छात्र खुदिमा कॉलेज असिदा तमहनगदबनी करिगुंबा अखोयना हारिबा डिमांड असि मरि लैनबा ऑथोरिटी सिंगना मिदेंग चंगबिरक्तबा तारगदी मणिपुर सिदा लैबा तोंगान तोंगानबा लुक कयागा खुसमनरगा अखोय अकनबा खोंजंग चंगसिनबगी दमकता सेम साबा लोइजरे
All Arunachal Pradesh Student Union Yumbu Oraga Numit Humni North Eastern Student Organization Nesogi Sahi General Council Meeting Salibata Sigi Tangkun Gatroti Hauduna Arunachal Pradesh Ke Namsaida Pangthok Rehari Msugi Publicity and Information Secretary Sarto Rangnayer Komna Thadorok Pacharol Amada Mifam Asida any state singi Hozik Technology issue sing illegal immigrant ki issue any state singi state Amade Central University Sing the Hanliba Tongan Tongamba Department Singi Course Singi Matang the Kanaki Mifam Asida Msugi President Lukram Malangba Maitena Lusingba Mahirui Tarupna State Ki Mahus Silaga Saruk Yaki Basing Adudi Assistant Secretary General Neso Wangzam Sanatumba Vice President MSU Amasung Coordinator Neso Marangtem Precessor Finance Secretary MSU Sagolsem Nilman SBC Member MSU Tongbram Naradia Amadi Advisor MSU Yambem Ranjani Mifam Asida Manipurgi on illegal immigrant ke Lisang Sinna Mayuk Naragba issue Amadi Hozik Sahi Animakai Hena National Highway Sing Free Movement Toba Yadana Ladiba IDP Sing Masamasa Maramda Hanjinba Yadana Ladiba State Ki Economy Collapse Tarakli Basing Asigi Marik Sumba Report Thamke Loinana Handakta Ikui Kuidingaita Silong the Leba Manipur Ge Raspberry Red Land Tugai Kiba Togdok Meeting Asida Pukhat Ke Magi State Singe Report Pukhat Naraba Tungda Manipur Ge Sahi Animakai Hanjilaklaba Solution later issue Asigi Matangda Tongan Tungambi State Singe Makedige Manipuri Singna Technical Awa Saruk Yari Haina Fongdok Narapagal Widina Mifam Asida Saruk Yariba Component Organization Singna Punna Hagotuna Manipuri Singna Hozik Technical Awa the Puna Solidarity Udminake Component Organization Sing Gimaraktage Manipur Giladiba Isu Asi Nesona Lumna Lobagal Widina Tuna Yang Solution Puraknava Mari Lenaba Sing that Taksin Nava Mathok Tarbadi Manipur Salaga Solution Purapa Yanabagi Lambi Timinaba Honorakani Haike Ipa Pusting a Tambiram Art Sing Kongul Mangandanaba, Tangnaba Matam Orekle Haina, Manipur Amadi Mumbai Manipuri Zagoi Tambibagi, Asobo Togdang Lauriba, Kaina Foundation Ge, founder and chairman Guru Mayum Lata Sanana, Kaina Foundation Sahigo in a Pangtopa Torum, Kongtanga Mari Edena, Pongdurakle, Zen Manipur Dance Academy, the Pangtopa Torum Adu, Zen Manipur Dance Academy Director Pukram Bambilas, Istakala Academy Awardee, Manohar Mayum Gunesore, Sanginata Academy Awardee, Lema Popam Lak Patina Simasaruk Yake, Taramasig Mari Lainana Lata Sanana Makata Kibada Kaina Foundation Sahi Oina Pangtopa Toram Kongtang Hibasi Anova Tam Collective Artist Putonabagi Toramni Toram Asidagi Hauraga Awa Mataki Mahi Fawa Tamnabagi Tawdang Laurakani Manipurgi Hanadigi Lerakpa Art Form Sing Asi Lilam Kaidana Punabahonabagi Mahota Sasinaba Watpa Mongda Anova Machal Kaya Hapsin Bakaya Yaurakle Aranba Mongda Punabahonabagi Mahuta Mantapta Utpa Zagoiga Stesta Utpaga Kanglon Manaraktabagi Nungaitaba Ladeba Sikokanaba Honasi Haike Taramge Saruk Amu Oina Nauna Tam Collective Artist Sing Saba Zagoi Sings Utke Malam da masak tak libalam da masigi poni ke masing noma ge hantarak liba asidagi nathai duna masing hena yamkhana bagi khongthang amu oina Directorate of Veterinary and Animal Husbandry ge miyang makada Imphal West District Polo Association National Breeding and Rising Horse Habi hiram da noma ge oiba training program ama pangthokre stada asigi mafum kya da leba Manipuri poni bunung sizaba miye kya na saruk yagana naram thong rasam lekai Langol Game Village lambida Kangsup Road Young Physical and Sports Association ge office ta pangthoke ba thoram adug mari leina Imphal West District Polo Association President Songtam Azidna Manipur Poni ki masing asika hen hantarakpana tanglaba sagol makal asi karamna kangedagi amadi masing hengal angani haibadu khana nena gani training asida sagol ama loibe matamda karam na yokani machin jak thaba amadi matam matam oibelena dina de karam na ngakthokani haibo afam singsu khana nena gani haike Father of Social Worker Pabung Ibo Yama Ge Mapan Suba Dead Anniversary Ge Tharam Pabung Ibo Yama Memorial Trust National MDO Holder Pangthokre Tharam Adu Pabung Ibo Yama Memorial Trust Ge Convener KS Gopen Luwang Pori Liberal Mera Paibi Apuna Manipur Ge President Sorai Sam Memsa Committee on Human Rights Ge Chairman Fulindro Konsam Amuko Ge President Sorokhaibam Sanjoy Amabawa Ge President Yum Khaibam Kunjarani Youth Foundation for Fitness and Service Manipur Ge President Hizam Mega Sandra National Research Center Ge President Thangzam Azid MSCO Ge President Demba Wahengbam MSF ke President Hizam Roshan Amasung Ampako ge President Hatuyar Rahmana Mariba President members sing on Saruk Yakebaga Lina Tongan Tongan CSO sing Lusing Busing Saruk Yake Manipur ge Apun Masaktam Amadi Manabu Kunai Haba Wakal da Nomagi Oiba Kana Nainaba Masu Pangtoke Thoram Adug Mari Lenana Traski Communal KS Gopen Luwangna Manipur ge Apun Mangkai Amasung Saktam Kai da Bahai Political Oiba boundary Amathamba Adunate Ipa Ipu Sing Thamna Lingzel Amasung
Jingpa Turel Kaya Fauduna Satleba Yelhomi Furup Singi Nungsinaba Amasung Apuna Pangal Aduni Fongdoke, Mana Makatana, Laikidra Bapu Ebe Amagi Wakalola Singa Sidi Noma Nomage, Maru Ebe Hengalakli Fongdoke. Pabung boy mana lekidaba ahli bungona sahi sam ga sumna tongan ba title kaya phangduna ahli bungona thambiramba thauna lingjen pangan khudumak to khoi ngasi gi oiba khuna isda leiba khoi khudimangna amma to oina khoi gi isida seli aduna khoi kanagi su mikha ponda ning tamna khoi iramdam asigi pothok tana ning tamna chajar ka mana bu khuna ma oina mohna bada khoi aram angam sakti sina duna khoi hona jagani National Education Policy NEP 2020 ke Makada Manipur Ladiba Government amade private school sing support handuna Mairu sing wa mathake mai lo sing pinanaba lakadaba November anida nomagi aba orientation program ama nambol loiton zamdal leiba St John English School da pangtholagani haire ngasi St John English School Nambolda Bisnupur District Recognized Private School Association ke President W Lokendro yauna association ge member kyana saruk yana pangthoba pawgi mifam the association ke secretary N Santa Kumar Makhatana haribu orientation program asida morning amade evening session ani tona khaidokuna pangthokane Manipur leideba school khudimaki founder amade principal singna matam sana laktuna puna saruk yaminasi NB 2020 na pideba guidelines sing mapung fan school ge thaktige chana hannaba honabada akoi khudimaki asobo thaudang lai haike association ge president W Lokendro na makhatana hojik Manipur leideba school sing maru oina private school sing the government am yang sangbiyo loinana private school tawbireba akoi khudimaksu school ama chalaibada tangai fadana sang daba yadaba sing mapung phan baga luinana state amadi national ge thakta apaba mairoi kaya puthona bo khona bada akoi khudimaki asobo thaudang lai khanduna pangthokodoriba program asida Manipur leideba school khudimaki principal amadi founder sing soidana saruk yabiyo haike akoina focus of service school improvement plans objectives and key results budget alignment and the digital monitoring maram de school ama guide to base principal ga founder gi wakhalon gi batung na to bune hajariba adu masa mathanta gi oidaduna koi khunai sigi oiba mayam gi oiba international thakta national thakta karmai to na koi school khalakpa ya ga dagi aise mok mayam de encourage to na pa semdok pa ya na ba adu asigi dam ta tawjalo program ni Jal Jeevan Mission JJM scheme gi makhada har ghar jal gi makhada lamlong gaita leiba yumthong yangkai yauna primary school amadi anganwadi center ahumda thagnaba ising phanganduna ising phangale hariba asimari lenaba authorities sing numi tarani fabugi manungda sengdoraktaba tarabadi panchayat leiba ward tarage mipung khudimak na asobo agitation amaga loinana mifam asida ising mafam asida ising phangle haina phongdorakliba committee gi mathakta law gi matuk ina PIL tharagani haina larengka bi kadangban gram panchayat ki chairperson N Bobby na phongdorakle wafama singa si lamlongai development youth club na sinduna lamlongai community hall da lamlongai khungangda Jal Jeevan Mission JJM scheme gi makha da thakna be ising yumthong yangkai yauna primary school amade anganwadi center ahum da phangale haduna google sta upload tawrakhiba adu yaning da ba phongdoktuna miyam gi mifam ama pangthokhiba aduga mari leina phongdokhibane chairperson N Bobina lamlongai khunda ngasi phaba JJM scheme gi makha da yumthong amata da ising phangba leitre toti paya phaba ningthina tingba loidriba mafam asida JJM gi ising phangale haina phongdorak leba asi laibak thibani masida natana ising pire haduna google sta upload torok leba asuna mafam aduda pukchel sengna panchayata thabak tawjariba miyoy singbo miyamda lana uhanaba aikoi masel ge marakta nungsinadana ba honarak leba asi athuba matamda tokpiyo lamna masida laiba MLA amadi MP singda panchayata laiba local body singda aranba miyang thamduna local body panchayat pu mingcha thinana ba tawbata natana kadang mandal laiba miyoy singbo apangba sinaba tarok leba Manipur ge lengak amadi MLA minister yauna MP na asiguma thabak asi tawbigano loinana ising phangdaba mafamda ising phangle haijinduna google da upload toksinduna makhoige UC lauba yanaba thabak torokpana panchayat leiba chairperson jila parishad pradhan amadi members singbo miyamna lana uduna aikoi masilgi marakta nungsinadana basilak leba asi athuba matamda toktrabadi masida chanari ba committee asigi matakta logi matung ina PIL tharagani haina su phongdokhe ising supang phangdriba NGP gi makada pipe tingaga hujipauda complete oidriba mafamjida Jal Jeevan Mission gi ising phangre haina connection togre hana beneficiary mayam janga angalwadi amasung primary school da ising sumaina phangangre haribo masi adugi mati laibak thibani hariba masi gi ising phangre hariba sa kanagumba any sub contract ojano contractor ojano company jo ojano concern minister jo ojano department ojano masi athubada within 10 days pomon sengtopiragadabani karigumba sengtopiraktraba taragadi panchayat leriba wa taragi mipung khodi magna
अचौबा एजिटेशन अमा लौरगा कानाना मसिगी लेरमीबा अखोइगी कमिटी सेममीबा इसिंग फंगे हैना तौरमीबसे मसिगी मतकता लीगल ओइबा एक्शन अखोइ पीआईएल थारगनी हैना पंचायत की माइकैदगी खंगनजरी Healing the Art begin with seeing its one type theme the photography exhibition amadi contest Rims Hospital Sinna Hospital asigi new OPD complex mamangda hogdokre swasta sabagi makada pangthokpa photography exhibition amadi competition aduda Rims ki director J Sunil Kumar Sharma Rims ki MSN Sanjeev amadi SAP 26 Cal Cup Rims ki nodal officer Y Govind Ras na saruk yakhe tharmaduga mari lena director Sunil Kumar ngasi malem ga inga sage khalkai tharakliba asi matokramna oirakhibano amadi kari pambai sinaduna kanba yagani haibigi matang da miyam da awareness pinaba haiba competition asi pangthokpane competition asida participant yankaina thadilakpa photo marifuga mari miyam da utke aikoi mapung khudim magna malem asi kanaba khonabada asoba thodang lomina si maram aduna aikoina pot ama leiba chatpa matamda yumdagi bag puduna dukandagi polythene lobugi hainabi thadokpa sina malem kanaba khonabagi ahanba khongthang oirase haike change tawriba environment ngasi akhoi November yoroktoraba matam sidabo mayam si fan thanari AC thanari aduna global warming aise si akhoi gi is a reality now aduna basi kamaina khoina tungi laiba generation sigi yengaga khoina global warming si kamaina thingni nature si kamaina preserve tawni haiba sigi thim da khoina tawjabani mayam encourage tawraga khoi gi tawriba drive sida mateng pangna baina mayam da bil tawjari Lamdam asigi tampaki mafam da hauji pakta ngana sandorak diba dengi lai satege ngakthongana ba pandam da kanghida kapagi thabak sathakre fogging gi thabak adu Bisnupur da leba CRPF ki nipan suba battalion ge CO Chandrasekhar ge miyak makada Palace Compound Youth Welfare Club amadi konung manung mera paibi National Royal Palace ki akoi ba CRPF ki nipan suba battalion ge personal singna saruk yadana chathakibane fogging adu ga mali lenena konung manung mera paibi ge secretary yumnam ibe yaimana CRPF ki nipan suba battalion bu thaga to phongdok laduna imung amada miyo ani ahum dengi naba yarakpo asina khudung sa daba kaya mayuk danakpa amade laishal asidagi khrada oraba sungak thona bagi pandam da fogging gi thabak CRPF ki nipan suwata len chathakhiba asi aduki matik thagat ningai ne doinana marilena ba department asu hauzik orak de ba dengi ki laisat asi yenglaga khara hena section tharang lokhot pina ba puning singslakle Manipur da dengi ke case hangalakpaga mari lenana Manipur Human Rights Commission su motoki zama lokotpaga loinana mari lenaba singi report kaukre commission asuge acting chairperson ke khagendrana thadurak pacharol amagi matung ena su motoki asadugi pakum commissioner health and family welfare amasung director health services Manipur na nimitara mangani ke manungta pikhalakadabane report aduda dengi case ke district wise data phagalakpa masing sikiba amasing fogging yauna kari section tharang lokhotchibage amade district sing dasu paikhaleba section tharang sing masa khaina pigedabane haire hauji pawgi malthana atena break amalamunisi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break it the Makatava Pauda Silence for Tobacco Awareness and Tobacco Free Education Institution ge Matangda Nomagi ever free district level sensitization workshop among us Lampel level SCERT ge multipurpose holder Pangtokre Thoram Aduda Director of SCERT ge PE cell na Director of Education AS Amadi Health Department Kapuna Kusam Maduna Pangtokiba ni Thoram Aduda retired Professor W Navakuma National Health Missions ke NTCP ge SN or Dr. I Sujata Advocate TS Raskiso Amade Education SK Zone Director M Prem Chandra na tongan ba topics na resource person sing oina wangang ke Democratic Youth Front Manipur na first air training pibage tharam amang ase DPF ki state office ta pangthokre tharam aduda DPF Manipur ki state president Dr. Narengbam Rajiv Kumar DYF ki president Sarangtem Kumar Zet amade DPF ki VP Paunam Sundar Susarup yake DPF Manipur ki president Dr. Narengbam Rajiv Kumar na hagolak liba naharu singbo hiram kayada training piduna haito singtheba henbage tangai
daba leire tungi yumbirel oigadoriba naha singmu lamjin lamtak piduna matik saba mi amamam oina bo khona minasi haike training aduda naha yankai hemana saruk yake Sagolbon Kurau Makong Sayang Lambi da Leiba Kurau Makong United Club Kini Funipan Sumam Pokemon Club Asida Pangtokre Taram Aduda former ISO Den of Students Welfare Principal IC MTI Professor RK Hemakumar Kurau Makong United Club Ki President Salam Tiken Crime Against Women and Children Ki SP Samorje Salam Infal College ki Associate Professor Salam Norena Sema Saruk Yake Taram Aduda Saruk Yake Basingna Laikidraba Club ki Taupuram Basingi Mapamda Laikatuni Kai Kumnabu Utke Taram Asiga Mari Lenana Salam Tikena Matam Amada Lekai de Leva Club ki Iho Yamna Kalamba Amadi Lekai gi Tabak Taramda Nahasing Asabot Togdang Loramba Adu Hozikti Uraktre Nahasinga Lekai gi Tabak Taramda Saruk Yakta Bana Maram Oraga Leva ke Takta Leva Lup Singa Saruk Yabagi Sang Walapugi Maram Orakle Lup Yarbasu Mirak tilaktabagi ahoba ama laibana punna thabak tominabada chungsinnaba watpa kaya urakli haina nungnangba phongdorakle sugunu FC ge manung sanma wangu tera khokma khongdage wangu sandang khongge charil taba lambi asige phibam ka hena phatre masina miyam no sauna khudung sa daba mayuk nore lambi asigi mafam kaya da porhol kaya leire lambi asi Patabana Handak Low Lokpada Lambi as a Powduna tractor frozen kaya Chanaba Honorak Pada Kudung Chiba kaya Topagi Sang Wangle Lamdam Aduge Miyui Amana Lambi as a Patabana Teneriba Awaba Semali and Abusanga Youngson Bio Haike Lakai Adu de Gimi Amana Lambi as a Asuki Matik Pibam Sadre Siam Lagani Harabasu Ngasi Papa Semdri Lambi Siam Nabagi Tika Munaduna Leba Sahi Yamle Lambi as a Powduna Nomage Saleba Equidi Awaba Ore Maila Nabusina Youngsinduna Atuba the Lambi as a Sembio Haike State Environment Conclave 2.0 Malem Lekoipung Kanminasige Thara Mantripurki da Leba Triple IT Auditorium da Pangtokre Tharamadu the Special Secretary Environment and Climate Change Conservator of Forest RK Amarjit Environment and Climate Change Director T Brajakumar National TNSAS SFD India Rahul Gaur, Registrar Triple IT Kasorjit Nomikapam ABVP Manipuri Secretary Goktam Film Amasung SDF Manipuri Insas Dr. Adibam Indirana Maruba President Member Singh Wena Saruk Yaki within a class 9 dige PhD Fabugi Manung the Leba Mayruka Saruk Yaki Taram Adugi Manung San Eco Conscious Youth for a Sustainable Manipur Combating Plastic and Water Pollution Habit Timda Masak Narba Resource Person Singna Saruk Yaduna Expert Panel such a number of Pangtu Kibagal within a from pollution to solution action for a sustainable Manipur Habi Hiram da student participation session amasu pangthoke thoram aduga mari lena SFD Manipur gi insa Dr. Aribam Indirana thoram asi environment ka yamna mari lena ba maruiba thoram amani thoram asi ge manungsana environment ka mari lena ba thabak ya paikhanaba pandam thamli phongdoke Delhi da Manipur community suna tangkul naga pamoi naga kukizo maitai pangal yauna maitai singna punna Manipur gi phajakraba Saktam Nat ke fijol setuna yamna peaceful oina punduna pangthopa ngamkiba asi yamna nungai asumna Delhi da community punna asigumba yumgi iramda Manipur da su ing tappa laktuna phuru khudima punna orasunu na Manipur Student Association Delhi masat ki 9% oirbi Lansian B na Yakai Mari Suba Annual Freshers Social Gathering ge Mari Lenana Istv ge Delhi correspondent Dr. Sharam Roses ke unambada phongdorakle Manipur Student Association Delhi masat ki Yakai Mari Suba Annual Freshers and Social Gathering Delhi University North Campus ke Sir Sankarlal Hall da pangthopa thoramadu da Manipur ge community ke yana saruk yake pamoi naga mahiroi amana Manipur ge phajakraba community singe so asida yaubasi yamanungai masana pangtholeba thoramasi tungdasu hena mai paku esenu haike maitai pangal ge mahiroi amana traditional so asida saruk yaraduna phongdorakpada Manipur da tholiba thoganing da thogdokna maram odana punsinmang amdrabasu Delhi dadi community suna chana sinana yamna ing tappa Manipur amagi phajakraba saktam adu uniminaba phangbosi yamna nungaiba poi haike Lions Club of International National Malem Game of Kiada together as one Hyper Pandam the World Peace Poster Contest Pangtopogomna Lions Club of Imphal City Amade Maya Yumpam Kuman Kanglai Apunba 18 Pamga Kusam Naduna Mayang Imphal Haigun Yang Bida Laiba Kasturba Ganti Balika Bida Laya School Ashida Sunga Se Pangtokre Haiba Contest Aduda Sahi Taradagi Tarahumde Fabugi Manung the Laiba Tongan Tungamba School Degi Lakpa Mahirikana Saruk Yake Ngasigi Contest Aduga Madilena Lions Club of Imphal City President Dr. Tiam Arun Kumana together as one Haiba Suda main team Oiduna Lions Club of International Sataragiba World Peace Poster Contest Asigi Sarukamu Oina Lions Club of Imphal City Amade Maya Yumpam Kuman Kanglai Apun ba itin Pangwa Kusam Maduna Ngasigi Contest Asi Pangtopani Haike
Thawal District ke Wangbal da leba Social Development Club SDC lingkat kibage sahi kungani thoi mapung pharapagi mapok kumon tharong ngasi club asige Wangbal maya lekai da leba playground na pangthok kre loinana thoidon na mai paklaba mairu sing dusu puning thawat kre ngasi ke tharam aduda Khangabo Assembly constituency ke MLA Okram Suzar Kumar na athoi muntungran SDC ke president su oireba DRDA Thawal ke project officer Sapam Nabasandrana tharamapu aduga hanagi jila parishad member MD Hizbur Rahman Wangbal GP ke hanagi pradhan nongthom ibom sana akhanaba mithung sing oina saruk yake tungda SDC Wangbal mayai lekai na konba mafam dege kosim amadi bosem loba examination sing da position yauna thoidok hendopa mai paklaba mahiro single cell amadi certificate sing yan token puning thagwat ki loinana tongan tongan ba cultural gi oiba jagoi ise sing su utuna miyang puning sing sin ke Thawal Water Supply Scheme gi 100 ISP electrical raw water pump set asi khanghodana yakidabana maram oraga water supply scheme asina kwan mafam da leiriba miyam da matam khar ising piba ngamkiroi anoba 100 ISP electrical raw water pump set ama sinba loidriba faba miyam na awaba kudong saba asida water supply scheme asina kwan mafam da leiriba miyam saruk yaminana ba Thawal PIC division PICED Manipuri executive engineer A Barun Singh na general thadorakle December target tang tra tre ke trama pan phabo nimit humni simna Tamelong district headquarters sa pangtho kodari bani taragani palak suba orange festival gamari dena district Tamelong Dr N Angsing dang sawana luisingona mifam pangtho kre mifam adu the SDO Tamelong SP Tamelong executive officer ADC Tamelong amadi DFO Tamelong na singba mi sin saruk ya ke bagal winina sub committee kunngani thoi semba da yaba pikre Liamai Furup ke Kwaidagi Saba Kumai Ama Wariba Lauro Kumai Sanga Ni State Level Gi Takta Lak Level October Contra the Tabalong District Ki Tamai Subdivision Gi Manung Delaiba Siang Namdi da Pangtuk Ngana Basem Saba Loire Haina Organizing Committee Gi Maike Gi Fong Dorakle Manipur Ngana Restricted Holiday Amu Onya Lau Kraba Kumai Asi Manipur Kaknatana Notice State Singda Kundareba Liang Mai Kudimana Saruk Yabina Ba Appeal Torakle Shalin Digital Amade Bahuzana Saite Academy National Committee of India Manipur State na sub under 17 Women's Championship Bhutan 2025 the Indian team gi captain Oikibe Kurananda Mamlaikai Terrorism Director ge Laikidraba Nomaitem Priyo Amade Nomaitem Homesori gi Masana PL Zulan Nomaitem na Infal International Airport tung bada harau tem okre taram opagi tharmadu ga mari lena Shalin Digital ge chairman Fanjabam Lana Zina Manipur ga Sanru Singh ayamana larbe imunge miyoina oibana Sanru Singh gi damakta hen mathabak tharam Mari Nabus Singh Lakupi Van Mathok Tai, Sanru Singh na wana imung manung na singba, Honora Mai Palaba Matam Data Miyamna, Taram no Opana Ayambani, Masigi Mahuta, Sanru Singh as Hanaba Horopomatam da Miyamna pulling Wakal Tawat Pidana, Angam Mamateng Pangbi Mathok Tai, High K. Tasika Tankunga Tareki Mendang. Pung Taret Makairom Tabada Samuro Wang Lekai Community Hall Lege Masak Kangdaba Sahi Humudrarom Gileng Wegadaba Nupaga Sibhaksang Ama Numit Humnige Manungda Claim Tau Drabadi Loge Matuk in a Makata Taba Paikalagani Haide Wangoi Police na Thadorak Pacharola Magi Matung in a Mayu Adu Fit Manga Makairom Wangi Masapai Kana Gumbasina Singnabale Rabadi Rimske Middle Sandiki La Laga Masak Kangdupiba Yagani Haide Hadis Hanabagi Power Equigi Channel Sports Journalist Poyaning Tozum de Kilobirasi Ex Polo Club Wangkai Amadi Blackwash Polo Club Babupara Kuntranipan Sub N Hazari Amadi Dr N Tombi State Polo Tournament Ki Quarter Final Sangkrai Manipur Horse Riding and Polo Association Gimeng Makada Tha Sigi Tang Termapandegi Impal Gimapal Kangjibung Polo Gronda Polo Team Kuntranipan Saruk Yaduna No odd basis Satariba Kuntranipan Sub N Hazari Amadi Dr N Tombi State Polo Tournament Ki Ngachi Sanakiba Ahanba Pre Quarter Final Match Sa Ex Polo Club Wangkai na Ibodo Tangjing Polo Club Moirangbu Panjal Taromdoi Anida Maitiba Pikibane Ex Polo Club Wangkai gi Mai Pakibgi Panjal Singadu T.A. Santos na Panjal Mapan P. Ozina Panjal Ani Sanke Atopa Panjal Ani Aduna El Kokesoramadi Hero Jinna Sankibane Match Sida Maiti Kiba Ibodo Tangjing Polo Club Moirangi Panjal Ani Adu W. Kedarnath na Sanke Ani Suba pre-quarter final match ki sana kibada Blackwash Polo Club Babupara na Impan Riding Polo Club Team A Lamphenbu Panjal Taramanga Anida Yamna Laksana Maitiba Piduna quarter final Sangkrai Blackwash Polo Club Babupara gi Mai Pakibik Panjal Singadu T.H. Nongpongan Ban Panjal Nipan L Rohit na Panjal Ahum Sanki Atupa Panjal Mari Aduna M Chau Bamadi K Yaikombana Panjal Ani Sanki
Match asida maithikhiba Imphal Riding Polo Club Team A Lampen gi panjal ani aduna L Abinas amadi P Danis na sankhi. Ahum suba Premier League ki ngasi chanakhiba match singda Sagolbal United amadi Aba Khetrigao mai pakre. Sheikh Babu Macha Memorial Trust ni sponsor tawraga All Manipur Football Association na sinduna tha sigi tang manga dagi team taramanga na sarug yaduna sai takil gi artificial tap ground da sanapa haukiba ahum suba Premier League ki ngasi SSC sector ground na sanakiba ahanba match ta Sagolbal United na Shanghai Heroes ang thabu gol amas sinoda maitiba pikibane. Sagolbal United ki mai pakibigi gol adu Temsui RS na match ki yangkai manga suba minita sankhi. Ani suba match ki sanakibada Aba Khetrigao na Imphal Youth Football Club pu gol ani sinoda maitiba pikre. Aba Khetrigao gi mai pakibigi gol ani adu Saikom Abinas na match ki marfumatoi suba minita gol ama sankhi. Atopa gol aduna Imphal Youth Football Club ki sanaroi Anjim Ali na match ki kuntra manga suba minita on goal waina sankhi. BCCI domestic season gi ngasi Gokul Bhai Soma Bhai Patel Stadium Nandet ta sanakhiba Ranji Trophy Plate ki Manipur amadi Bihar gi match ta draw satkre. Match asida Manipur na toss ngamduna ahanba betting tawki. Manipur gi ahanba betting loidringai da over chamaga tara tareta wicket taruk turaga run chahum marfu taret lauki. Match asida Manipur gi sanaroi ke Priyojitna out waidana ball seni hufumapal da run chamaga marfu taruk lauduna man of the match taki. Mamangi sanagadaba matam naminini nong chubadagi match sanaba yadabadagi match asi draw takhibane. Manipur Archery Association gi meng makhada Southern Imphal Center for Archery na sinduna tha sigi tang kuntarudagi nupa amadi nupi archer samaga kuntrani pan sarug yaduna SICA ground Koirou Thongkhong Thongju part 2 da chatharakhiba sahi tara tarhomdoi taramanga makhagi ani suba kid and mini boys and girls Istv Archery Championship ngasi loisan khre. Loisan bigi thoramda Basikong Jila Parishad member Jaso Wantasirom CICA gi president N Sarachandra Manipur Archery Association gi secretary A Sonachan Sharma amadi association asigi hana secretary waramba executive member CS Tarun Kumar na thormapu sing oike. Makong matang taraba nupa amadi nupi archer singda sililang ibasingi maikai degi certificate amadi medal sing piduna pungning thawatki. Kunmanga suba Super Division Football League ki ngachi chanaki bam match ta Pamyal Paswaina sajing inat kanbalupu maitiba pikre. Imphal West District Football Association gi meng makhada tha sigi tang kunmanga dagi team tarungna sarug yaduna Pamyal Ground Paswai Patu da chathariba kunmanga suba Super Division Football League ki ngachi chanaki bam match ta Pamyal Paswaina sajing inat kanbalupu gol ahum ani da maitiba pikibane. Pamyal Paswai gi mai pakbi gol ahum adu TS Rajpon na match ki kuntrani pan suba KS Ronald Jit na match ki marifutare suba minita madi W Rosen na match ki apiba matam gi ahapa minute marida sankhi sajing inat kanbaluki gol ani aduna M Poire hanbana match ki tare suba minita penalty da madi B Parkinson na match ki Nepal suba minita sankhi. NYC Namdinglong amadi SYC Satudai Taramari suba Jadonang Memorial Football Tournament ki quarter final sangkhre. Zelarang Football Association gi meng makhada tha sigi tang taramathoi degi team kuntra tarungna group taranithoi thongna khaiduktuna Kumalampak Sports Complex ki main stadium da sanapa hokiba taramari suba Jadonang Memorial Football Tournament ki ngasi sai tagel gi grass ground da sanakhiba tari suba pre quarter final match da NYC Namdinglong na GYA Gaidim Jangbu penalty shootout goal tarit tarukta maitiba piduna quarter final sangkhibane. Match asida team animangna apiba matamda goal ani sanaduna draw chatpadagi penalty shootout na decide tawada NYC Namdinglong na mai pakhibane. Nipan suba pre quarter final match ki sanakhibada SYC Satudai na AFC Alingbu gol amas sinoda maitiba piduna quarter final sangkhre. SYC Satudai gi mai pakbi gol adu Dwan Suilung Kamaina match ki marifu mari suba minita sankhi. Makataba sanabagi pauda
Manipur University Inter College Weightlifting amadi Powerlifting Men and Women Competition 2025-26 ngasi Nambol El Sanoi College ta haudokre. El Sanoi College Nambol na Manipur University Sports Committee ge miyang makha da college tara na saruk yaduna masidagi college adugi multi-purpose hall da haudokiba aduda Assistant Director of Sports MU Secretary MU Sports Committee Dr. C.S. Pradeep Singh El Sanoi College ke Principal T.S. Sobita Devi amade Nambol El Sanoi College ki Staff Association ke President S. Trolok San Drasu Saruk Yake Ngasigi Ahobo Nimita Nupige Wet Lifting da Kezi Nifuganifan Yankai Humdo Yankai Genifan Humfu Humdoi Humdraga Taret Amade Marfugo Tarukta Sanroi Mapan Saruk Yaki Loinana Nufagi di Kezi Humfu Manga Humdrama Toy Humdrama Pan Marfuga Nipan Maudraga Nipan Chamagatara Amade Mataki Sanroi Tari na Saruk Yake Baga Loinana Chatareva Competition Asi Hayang Rosin Gani Haide Thawal District Table Tennis Association na Sinba State Open Ranking Table Tennis Tournament 2025 hayengdagi punna district taruktagi lakpa players sani romna saruk yaduna Thawal District Table Tennis Association gi indoor stadium da hawragane Manipur Table Tennis Association ge makada November ani fawasa thagadaba tournament asida apunba category taragani pan khaidokduna punna medal maudragani pan da athoi ahen tanagane hayengdagi hawguduriba tournament asigi matang da organizing committee ge working chairman N Suranna Hai tournament asida nupa amasu nupige single event taruk pun natragani toy aduga double event taruk laigane hauji fawada district taruk ke players chani rom confirm tawre tournament asi mai pa na pangthu na khona bada miyana mateng pangbiyo haike amaramda tournament asida Thawal district represent tawgadaba players singda Thawal district table tennis association ge mai kaidege uniform yanthokre Lailam Thokpam Youth Development Club Khangabok na Sindna Tha asige Kunga Taruk Tege Thawal District ke Khangabok Maya Lekai Lailam Thokpam Community Hall Satharakiba Ahanba Ikop Ningthau State Level Open Chess Tournament ngasi Loisin Kibaga Luina Mathak Makok Mathang Taraba Singda Mana Yan Thokre Manipur State Chess Association ge Miyek Makha da Numit Humni Subna Satharakiba Tournament lo Sanbagi Tharamda BJYM ke President Oramba Manohar Mayum Baris Sharma Khangabok Joint Coordinating Committee ke JSC Khangabok ke President Khundrapam Debadas Tasing Nasingba Singna President Member Singh Oina Saruk Yake Hauzi Loshalakpada Maruiba Pau Amukahana Vote ki matamda miyam ge mihut oining ba kharana thagliba langdagi nupi sing nan thokpa ngamlabadi hunai asida ahungba yamalakani haina MLA L Rameson haikre November Mari da Sep Manipur Science Manipur ke Khongjang Saruk ama oina pen down strike dogani haire Sunusified scientific urban natural farming na chemical sinaba lau pathaptigi hiena pamnaba laumi masing hangalak haire amasung college ta puba thamang ngamloitaba demand laksinbagi mayokta Kamikya Pyamton College ke teaching amadi non teaching staff singna wakami phamkhre Ngasigi damak di Istv na sandok sa Manipuri Pauk sumatang aswada tension jari miyang tabiri ba mayam punamak pusu amukana kunam jari